Imes Paodam Tabiri Pai Punamapu Taram no Sabagalena Kurumzari, Masigi Mario Pauda. Bartia Masdur Sangagi, Fumari Suba Mapokumon Pantokre. Longi Singi Punsi Kangadabani, Labukta Sing Fangangadabani Haibatongan Tongan Badabi, Toba, Miyangi Kongcha Matsat Craig. Loinana, Freedom Fighter Chandrasekhar Azad Amadi, Lokmanya Tilaki Mafam, the Prime Minister Narendra Modi na Ikai Tunaba Utkre. Mapungaiba Pamu Pizari. Lairaba state orabasu halaman ichechal singna kadai kari awarapa lairi bage haiba lenga ngasi fawda honaduna lakli haina chief minister ngasi fogdokre Bharatiya Mazdur Sangha gi humfumari suba mapokumon thoronga mari lenana Imphal gi GM Hall da pangthokpa thorom aduda CM na makhatana hai haukiba chahi kaya gi mamangda leramba administrator kayana chakut khongthangi lamda Asoi aran kaya taurumbana state asida karigumba hiram amatada chakotbagi mami tatana leirambani maramaduna lenga sina leirabagi makhada iche ichal singda fanghangada balenga ki khudong chab kaya ase court ama semduna beneficiary singi cycle leinana ba amadi china singba khudong chaba fangana na ba hona bada nauna court ama hana semgadaba natragana port hana leigadara haiba lenga ta samamna ba phawalibani Aduna lenga sina lamdam masiki chawkat khongthangi thabak thorom kaya da thamoi sengna transparency leina thabak tomina si haina lauduna laklibani lamdam masi hana motuna lerami haiduna mona dum sanana ba honarabadi lebag ase kaidongmungda sengdokpa ngamlaroi lairaba miyam ase amato oina yokhatpana India ase afaba lebag ama oigadoribani madugi damakta lenga asina tumba chawa khangdana Miyangi Damakta Honaduna Lakibani, Adubu, Laibuk Chibadi, Soiraga, Lakiba Kaya Asina, Afaba Ama, Semdok Nava Honabada, Matam Karat Changani Kale, Masida, Miyam Napuming, Tawatbio, Maramaduna, Lengana, Mamang Takta, Saramba, Angalwadi Center, Kaya Ama, Mafam Zana, Saram Daba Amadi, Yang the Yang Luragana, Yumlata Saba, Oina, Leramba, Tenarakiba Asini. Maduna Maramoraduna, Angalwadi Kaya Ama, Sadil Worker Singna, Angalwadi Center da, Changandre Haina, Hanjin complaint to Ribani, Maduna Lengana Makata, Angalwadi Center, Lissingama Hena Saga to Ribasida, Mapam Zaba Amadi, Worker Sing, Changbagi Kudong Saga, the Mapam Sing, Yingli Haina Fundoki. Politicians, administrators, sincere with them Saneva, Prazaga, Punna, Pitana, Christ get ready to see him Saneva. Adunya ina toro kador se adu mayam support of you apam sana kana ko sarko ashana wariba angawadi workers in the helpers in the wariba street vendors in the wariba waram gadaba adagi labor gi tawliba mayam ekui khangdam Forest and Environment Minister Suweriba Andro Kendragi MLA Thongaujam Sam Kumar gi mathakta tharakiba disqualification gi case ngasi High Court of Manipur na disqualified tawkhitre case asi Manipur Legislative Assembly Speaker gi manung chanbana case asi dispose tawkre ngasi Justice K.H. Nobin gi courta while zathaduna Manipur High Court na MLA sigi mathakta disqualified tawkhidabaga loinana case asi dispose tawkhibana order thokibani Congress MLA MD Fazur Rahim Amadi MLA K Megachandrana Tongan ba Tharkiba disqualification ki case adu anti-defection law gi makhada court na ngasi while chathakibani ngasi gi while adu da state asigi masak nairaba Ukil Singh habadi a Roman senior advocate and Ibotombina petitioner gi advocate Singh oiki aduga senior advocate and Kumarjit AG HS Paodam S Chitaranjan Tampamani M Nilachandran Singh Banat respondent ki Maikei the Leki. But Mayabadi MLA Sam Kumar gi Mathata Tangalakiba anti-defection law gi matungena disqualified Tonana Baba Famadu Assembly na Tangarapateki petitioner gi Maikei the Quartal Akibani Highly. Congress ki MLA Aniasina Indian National Congress INC gi
टिकेटा अंड्रो असेंबली कंस्टिट्युएंसी दगी माई पाकलाबा मतुंगदा एमएलए ओइबगी वासक फावदा लौद्रिङैदा बीजेपी दा चोंगसिलगा मिनिस्टर ओइनो वासक लौखिबा अदु लेबागसिगी कॉन्स्टिट्यूशन गी 10 शेड्यूल मखादा डिस्क्वालिफाइड तौनबा थारखिबनी CPI State Council na sinduna longmi singi punsi kangadabani labuktai sing fangangadabani haiba tongan badabi sing taladuna BT Rota leba irabor babangi hauraga miyangi khongcharama chalaga Chief Minister da memorandum ama pisinkre ngasi nongthil chakibado CPI State Council gi Secretary Sotin Kumar na lusing laba tholakpada police na thingki matungda wari sanarba matungda tongan ba Kolau sing labuktai sing fangangadabani miyangi chakthung fangangadabani aduga longmi singi punsi kangadabani Inkilab Jindabad haina lauraga Kangla Gate fawbada lakhi Kangla Gate police na thalaba matungda mioi taru khangalaba matung Chief Minister da memorandum pisinkre Kongjada tuda yarokiba miyam sing adu police na irabor bavanda hoijinduna makhatana chalhan khidre duga memorandum pibada saru yakiba Sotin Kumar na fondoro kibada lamdam asida ikangi awaba mayongnare matam asida sarkar na ising piba ngamdre adu ikang thole haina lauthokadabani PDS ki cheng phangpham kharada tha manga taru amadi tha nipal phangdaba yauri aduga niyam chumna miyam da pak sanna phangalu haiba sing asini Chief Minister ngasi memorandum piduna pressure piriba asida makhatana local targadi makhataba hena kanba khongjang changsilagani haiki ngasigi sarkar sigi lusingbo oriba Sri Virendra maru oina lekhoi jubuji yam sathiba lepa sigi ikang gi awaba mayong leiba phuyong kayama masi khudak da thraw thoena lo thonaba amadi maru oina khuti eki jeng ase masi manga phangdaba taru phangdaba dipan phangdaba kaya leiriba singa se niom chungna miya paksana phangana bugi damakta lekhoi chief minister akan ma pressure people lakpani Standard Robert Higher Secondary School da class 7 tamlibi maheroi babysana lekhidabaga mari leinana ngase thamaibangi miyam tholaktuna lambi thingbaga khongjang changsinkre ayuk pung 10 taramdai duaidagi hoduna khuyathong traffic point da imaibel singna thamaiban lambi thingjinba hauki Thangal Bazar gi dukal mayam ama thong lon badana tana Pauna Bazar gi dukan singsu thong lon na ki ngasi thamaiban DM College gate mamang da misi asibu yaning te phongdok tona miyam na wakat mi famna na bahona bada police na athing ma piki ayuki pung tara mathoi khara helakwa dwai da DM College gate lom dagi khanghaudana yamlaba mahiroi sing pen da bokholau ke lawga loinana main road tamna laklaba matung da imaibel sing na protest tawriba jaga du da punbaga loinana wakat mi phangki Mafam atuda pamjaba thodok thoktanabagi damakta masing yamlaba police personnel sing ngak senki aduga DC na singba laktuna irang atu yengsinki irang kana tholingai tanja aduda DM College campus ta leiba AMSU headquarters agi mahiroi singna tholoktuna babies na mihata chenaba sing aingi oiba cherak pigadabani haina khongjang adubu support tokhi khongjang adu mari leinana AMSU headquarters ki president Peter Lyson na fondoroki bada hostel amasung boarding da leiriba mahiroi singbu mama mapana secure oire haina khanjaduna leiringai cheragasida asigumlaba mihat mipun gi thodok tholopasi laibak chibani babies na misiga mari leinaba school asigi authority amasung sarkar na tumina leitholibasi yaningde babies na school authority na lotuna raga hatbani masa mathanda thorianduna sijaban nate athuba matamda mihat asida general sing ain gi oiba cherak pigadabani JC Loop Singh amadi miyamna babies na misi asigi matangda January ba mioi sing adu puthoktuna cherak pibina na ba haijarabasu school authority amadi sarkar gi maikedegi kariyamata phongdoktana leiriba se mihat ase lotuna ba mongda sathakibani haiba se takchare haina phongdokki asigumla mihat se haniba misi mihat se puthokpa amadi dandi bibja si pinaba sarkana honagadani karigumba investigation amadi inquiry che karigumba sarkana lengakna losalaga logtunaraga losalaga puthokpa ngamoi hagadi satra samtana sinabiro satra samtana athumtana puthoga mayam singdo puthoga lengak singda ko sinajaraga koi haiba generation singa do koi dandi pinaba adugumba do tombiu habs ensuna apil do Amaromda JC against the mysterious death of Ningthaujam babies na chanuna Manipur government ki response phajadabana maram oiraduna haying tang kunmari gi ayupung tarutagi mathang tang kunmanga gi ayupung taru fawbada pung kunmari gi Manipur ban kaukre adubo ana layeng dharma karma amadi mayog langpoka mari leinaba singdi komthokani
lekai lekai gi club mairapai BCSO sing amadi student organization singna jingnangai oiraba misi asigi achumba puthopada mateng pangbiyo haina je sigi convener TH Chitranjan na phongdoropa cherolamana phongdorokli Manipur Human Rights Commission da tongan ba casing gi report atuba matam da pinanaba Manipur Police Department da khangan khre haina Manipur Human Rights Commission gi chairperson Khaide Manina phongdokre ngasi lamphel pata leiba Manipur Human Rights Commission gi office da pangthokiba pawgi mifam amada Khaide Manina makha taraduna ngarang Manipur Police Headquarters ki fibam yengsin ba chaluba matam da IGP rank tagi tadaba officer singa wari sanaduna Chayol ahungi manungda Standard Robert Higher Secondary School da class 7 tamlibi nyupi macha ama thauri yalaga sirambagi thaudo adugi report piramnanaba khangan khre chahi September kuntra fawagi manungda private school amadi boarding singi niyam ama semgadabani aduga education department ki commissioner da numit mangani gi manungda private school da leiriba boarding amadi hostel singi chapchaba report ama piramnanaba su khangan khre hai school thingile boarding chi thingile haidana de school su le habra ona pauta bani ni boarding du dana ta ado bula thingile haidana some sections of the student organization na hai ba asidi am lali asidi chhatra chingi right ama konga ona bani marale ba mi dum pharo polo thodukti matanga thijelo okay arugi chokko check toksi In kumja lisingani mapal gi July kulumdoida khwaraman kechel da thokiba thodok amada security na nomaina kapada lekhidraba Rabina amasung Sanjit ki tararak suba kumon thorong ngasi working committee of the Apunbal Loop amadi JSA against the brutal killing of TH Rabina and Sanjit na sinduna konung mamang daleba lamyan da sanglen da pangthokre thoromadu da UCM gi president Sunil Karam na haiki iramdam ireicha asibu kanba haibasi mitomna kangada banate Ireicha aikoina kangadabani lamdam asigi tongan ba thodo wathok sing ase lengana na theiba manba amadi makoi gi phambal yengduna leiba haiba silabak chibani masi tawpham thokte thong miot minai punamaga sige achumba wail fangnana ba Supreme Court na chahi manga phawgi manungda wail sing porakna na ba hona gani haibagi ache pathajabasu lamdam asigi miyamna tumina leithokpa chumloi hojik lamdam asida Tengkang kaya da tengnakiba thodo wathok kaya ngasi nemthaduna tangdu leitaba kunayama oiribani haina miyamna khanariba se haukiba amadi hojik leiriba lengaki mapalna te lamdam asigi miyamgi mapalnani adamoku mihat mipuna se pungko kopadi natri maramaduna iramdam asibu kansi harbadi lamdam asigi miyamna amata oiba fireb amada leminaba changi haiki Apunbal ki coordinator Fulendro Consom na haiki haukiba matam kya gi mamangdegi apspa sina army singda hen basakti pibadegi ching amasung tamda mihathina hatok hibagi thodok kaya ama thokre aduga mihada sida mioi kya lekhidre hariba miyam asigi manungda kwairambanda thokiba thodok amada Rabina amasung Sanjit lekhidre mihada sigi matangda Manipur lenga nasu case sing asida chenaba sing cherak pinanaba CBI da sinakrabani Accused number 3 heroin na sumasigi achumba langla langjin puthokuna haikiba leire masida natana heroin na courta phongdokibada Sanjit hariba nupa se mahana hatke haina hatkiba nate mathak thongba singi pauta matungena hatkibani case asigi matanga CBI imung manungna su tongan ba charge sheet kaya thangatkre adobu case ase hojik fawda loisindana leiriba se karigino haina hanglakli ORS, the Amrud in Dehydration Habitim the ORS Week Celebration 2019 Nasidegi Patriotic Association of Manipur Sinduna Janimski Conference Hall the Hodokre Toromadu the National Health Mission Manipur State Mission Director State Health Society Dr. S. Manikantana Atoiba Mitunglen Patriotic Association of Manipur President Dr. K.H. Ratan Kumar Thoromapu Oibagaloinana Janimski Director Professor T.H. Bimo Janimski Medical Superintendent Professor N. Jitendra Amade, Janimski Pediatric Department ki Head Professor N. Kamisona, Akanaba Miktung Lensing Oina Serbaki, Nasi Pangtung Liba Thorongi Tim Amade, ORS Karamna, Semgani Haibagi Matanga, Janimski Dr. Minaxina, slideshow Kaptuna Taki.
Prerana Vavan Missionary of Charity Pune na ngasi cyclist Rohan Film na mahaki Cycling for Humanity haiba logo t-shirt tagi fanglakpa paisa na home asida ngamjaba khudol tamkhre Pune da leiba Mitei Organization Association of Manipuri Diaspora Amanga khusam naduna thorom adu pangthokhi loinana amangi maikaidagi chengchak hawaina singbasing home aduda khusenaki Ningsing Mayai Hojik Ron Film Kashmir Dagi Kanyakumari Faubada Water for Life campaign gi sarwa moina Pune da July gi kumathoi da thungki bani Cycling for Humanity t-shirt haukiba May gi kuntra mathoi da CAF NPD gi Minister Karam Shyam na launch tokhi bani Aman Association of Manipuri Diaspora na su Ron Film bu opagi thorom amasu pangthoki aduga Ron Film gi handaki khongchada si mamang tha June gi tang 15 dagi hauki bani Handak social activist Novakishore ge macha nupida nomai kapsilamba thodog ado Christian Network of Positive Women Manipur na akan mamong da condemn tawi loinana hairiba thodog adu da chenaba sing atuba matamda paliba sarkar na faduna hakpa cherak pigadabani haina masi Manipur Press Club da pangthoba pawmising unaba mada CNPWM gi coordinator RS Wongchung na phongdokre Thodo asina miyamgi damakta thabak tawriba kayagi machasing mapan thokbada akiba fawali loinana mama mapa oibasing leitabada leiba ngamandre haina phongdoki mahana hai kanagumba miyoi kharana sa uje kapada kapiba miyoi sing adu faduna chairak phangali adubu miyoi beda satharakhiba thodo aduda chenaba miyoi sing di ngasi fawbada fadana leiba si miyoi ba si sa ujengna hena maru oire haina lowi sa ucheku maru oide haibadina de adubu matang matamgi matung ina maru oiba dudi khangadabani haina manu phongdoki nomai na kapa mi shindu rapist shindu mari leinaba shinna phabi roi hairabadi lokhabi khoi mayam nupi khoi mayam shi phabi raga mafam amada machana shara khoi thumbi oi shu khoi ni effect of chapani Manipur High Court na tha asigi tang ahumda takiba yathang amana Manipur gi manongda leiba turel khonungda logi wangada nunglengoi pekpa yaroi haina athingba thamkiba adugi matungda Thawal turel khonungda gi pelakpa lengoi oigani haiduna Thawal River Committee gi mioi singna ngasi angan ba yukta yari poglom dagi lakpa gari taramathoi fakhre fagalaba gari sing Thawal PS da sinarba matungda Thawal Forest Range Office da sinakre hairi Thawal Haukha Leiba Forest Range Office da Thamliba Faraba Tata Mapalamadi Dimper Ahumaduna Purakliba Nungamadi Lengoi Adu Kadaidagi Purakano Haiba Adu Ningtina Kangdoklaba Matungda Makataba Action Logodagi Haiba Kanagani Haina Forest Department ki Maikadegi Hairi Amaromda Nung Lengoi Adu Puduna Laliba Gari Mapusingna Purakliba Nung Lengoi Adu Thawal Turel Konungdagi Nate Lanai pada paiba mafam dagi purakpani aduga gari singna lambida nungamadi lengoi purakpa shungyamak yadrabra haina pendaba kaya phongdoknarakli nung lengoi pekfam oiriba malom jalian bida thabak sujariba mioi singna phongdoropada high court na turel konungdagi nung lengoi pekpa athingba thamle haikibadagi masi fawda turel konungda nung lengoi gi thabak amata sunadre masa masagi yum ingkol manungda nung lengoi tiduna nomagi hingnanabadi aduma khonari Isagi ingkol manungdagi pothokjaba nunglengoi asi pubada karigi fabiribano aduga sarkar amadi mari leinaba singna kupna yengsinbiduna maram chadana gari sing fajinbiba amadi nunglengoi suduna hingjariba sinmi singi damaktasu thorang lokhatpiyu haina phongdorakli All Manipur Football Association Amphagi Executive Council gi election chaliba July tha sigi tang 13 gi ayupung tara dagi nungthel pung ama faubada SR8 section RCS office Lampel Pata Pantholagani haina returning officer to the election of Ampha Executive Council T Ratan Kumarna Thadoropa Cherolaman Hairi election asigi nomination paper thajin bagi tang kunmari gi ayupung taramathoi dagi nungchel pung ahum faubada issue tawgani amadi nomination form pisan bana July 15 gi ayupung taramathoi dagi na nungchel pung ahum faubada pisan gadabani hairi nomination paper singi scrutiny na July 16 ta tawraga valid oiba nomination paper singi list na July 16 ki nungchel pung mari da Fongani nomination paper sing withdrawal tobagi nomina July 18 amadi final list na July 18 ki nungchil pung amada Fongani haina cherolasina makata na hai
Catholic School Kanchipur Parent Teachers Association ge audit ke ice kopen high grade Parent Teachers Association ase dissolve tawre anoba mioi tare khanduna ero committee ama semle haribasi chanaba yaroi committee sige vice president oiriba and Palhatna chairman oiba committee semle haribasi chairman oiriba Palhat masamak meeting yaukiba leite aduga wafam asinga se press club da paunisinga unaba mada kopena phongdokibani Mahana Makata Kibada Association Asiki President Dr. A. Muhilal Secretary Gathering resigned Tore Haibadu Association da Kangalamba Lake, Makoi Masada, Media da Fondoropa Kaktani, Aduga Makoi Masada, except over Lake, Aduga Catholic School Association Gimanunda, Yaning Devaman, Bakara Libasi, Hayindagi, Pantoka Doriba, Mahiro Singh Parikia, Loira Matunda, Numai Singh, Ado, Miam da Kangani, Aduga Mahiro Singh, my partner Parikia, Tabu Haki. Press media, Hangala, number of Kanda. Talk of the women do not know, have the details come the number of Kanda, when Madusu Yataba, and the Catholic school can school game Matana Sida, Kalimba, when a Pao Kara, when a Nimu Tali Singase, when Masichumi, Tagalali Hando, Pitegi, Maikadagi. Yang Sinjarani, Aduga, Hayengi Precase, Masi Hepo Doga, when Miamda, Press Mediagi Putanda, when Masi Kanganjarani. Freedom Fighters Chandrasekhar Azad amasung Lokmanya Tilak mafamda PM Modi na kaikumnaba utkre. Ngasi asi saknairaba Freedom Fighters Chandrasekhar Azad amasung Lokmanya Tilak mapok numit ni PM Modi na haike Chandrasekhar Azad ase thongna phaba madi ngangkiba wa hongdaba mioi ni Maraiba ki damakta mathwai kathokibani Lokmanya Tilak Purna Swarasta mathwai kathokiba Freedom Fighter ni haiki Leba ki damakta kathokraba luchingba sida leba na tobimat khangba uchari haina PM Modi na phongdoki Kashmir ki wafum khanabada Prime Minister Narendra Modi na US President da watem riba mioi oibina naraba haijarakhi haibagi wahaudagi Rajya Sabha amasung Lok Sabha da charangna thokre Aduguma thaudok thokiba leite haina Foreign Minister S. Jaishankar na House animakta phongdoki adugo Prime Minister masamangna House animakta sengdokadabani haina opposition na demand tawki Kashmir ga mari leinaba wafam khudingma India amasung Pakistan ga gi marakta wari sanaraga waroisin purakadabani haina Minister Jaishankar na phongdoki Prime Minister na House da lau haina opposition na kanna demand tawki aduga Prime Minister Modi masamak laktuna sengdokadabani haiba wafam da opposition na kanna demand tawki Pakistan mateng pangliba terrorist ka Indian lanmi ga lanthengnari bani aduga terrorist Masud Azhar amasung Hafiz Said po Pakistan na chongjafam piri haiki Ningthaukaga numita US President Donald Trump ka Pakistan Prime Minister Imran Khan ga unabada President Trump na mahakpo watem biba oinana naba PM Modi na haijarakpa leikre haina phongdorkibani Kashmir gi wafam ase lebak ani gi wafam ni India amasung Pakistan na punna faminaraga waroisin purakpa ngamdrabadi President Trump na mateng pangnanaba thaurang tawduna lei haikibani aroibada maroibau umhonna pizari Bharatiya Mazdoor Sangha gi umfumari suba mapokmon pangthokre Longi singi punsi kangadabani labuktai sing fangangadabani haiba tongan badabi tauba miyangi khongchat ama chatkre loinana Freedom Fighter Chandrasekhar Azad amadi Lokmanya Tilak ki mafam the Prime Minister Narendra Modi na ikai thumnaba utkre ngasi damakta di mes Paodam loisinjari miyang bomo handa khurumjari